Manipur Dadi lo HAIBA si Sanga LEIJADABA Lairaba Meeyam Khaktagi Oire. Inak Khunba Sanga Leiba Singidi lo LEITABAGA PANGKHAK Oire. Court ki case LEIRIBA rims ki AWANG THANGBADA LEIRIBA residential complex ASIDA LEINGAKNA eviction TOUDUNA mental hospital SHANABA THOURANG TOURAKLIBA si logi WANGMADA ni HAINA socio political commentator BIJOY na NUNGNANGBA PHONGDOKHRE. Hiram asiga mari lainana ngasi mahaki mayumda pangthokiba paugi mifam amada mahakna makata na hai handak Prime Minister Narendra Modi na video conferencing ki kuthangda crore listing ahumga tamangagi project kaya urep uyung tamkiba ado Manipur miyam gi oina yamna laibak thibani adubu laibak thibadi project sing adugi manungda ama oiriba 60 bedded State Mental Hospital ama rims ki awang thangba residential complex ta leiriba laikai amabu punna eviction tawraga mafam asida saba yagani haina state laingakna central leaders singbu lana lamjing khiba si yamna laibak thibani madugi sumathakta hairiba lam machet asi kumjali singamaga chamapan marifutara nithoida state cabinet na waref lauduna PDA na residential complex ama oibagi ayaba pikraba lamni hauzik paliba laingak asina government HAIBA asi continuity ni HAIBA si kaubugum tawri Tangdu Laitana Hingba HAIBA citizen amagi right ni taha hekta eviction tawgani haina notice piraga court ki stay order ado singnaba asi contempt of court ga chapmane lamphel part ki akoiba mafam kya da khasland kaya marang kaina leiri adubu khasland sing aduda hospital sabagi mahuta mi leinariba laikai amabu kudakta hekta eviction tawgani haina ngammi haibagi matagum tauba asidi dictator gili chatni residential complex asi tarai na hekta lengangna loshin bai yaroi madugi damak logi oiba chap chaba khongpham lauduna thengnagani haina mahakna haiki Manipur Dadi aroibada low Dadi Lairaba kharaton mi khaktagi oireba Inak Khunba rich and powerful gidi low se changdi admasina kari invite away akoi society da soidana maki akogi kuki ga maitei ga lan ga loi tok thoga maitei gi manung da sigumba akogi rich and powerful ne khalli se siga common min gi marakta khang bangam magi limit wang da social revolution ma soidana lakna ba invite tawre ba tawri mo china law ma di rule se establish norm convention je equally keno tawbo madu tawde basi kushal e tawri se Moru ni hanjalai se hojil le BJP sarkar china 2022 the second term pai patigi makoi arrogance sama lae ba emi ya mustabagi aro masi athu matam de lepiu